ꯌꯦꯡꯕꯤꯔꯝ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯝꯅ ꯆꯥꯖꯦꯅ ꯍꯋꯥꯏꯅꯦ, ꯑꯗꯩ ꯃꯌꯥꯟ ꯀꯥꯡꯉꯧꯅꯦ, ꯑꯗꯨꯗꯒꯤ ꯄꯥꯄꯔꯅꯦ ꯂꯩꯔꯛꯑꯦ꯫ ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯔꯦꯕ, ꯁꯥꯟꯅꯕ ꯄꯨꯡ 10:30 ꯑꯗꯥꯏ ꯍꯜꯂꯛꯑꯦ, ꯑꯗꯨꯒ ꯂꯣꯏ ꯁꯤꯜꯂꯤꯅꯦꯕ ꯑꯃꯨꯛ ꯍꯨꯃꯥꯡꯁꯨ ꯀꯥꯡꯉꯤ꯫ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯖꯥꯠꯅꯣ ꯁꯥꯟꯅꯗꯣ? 1 ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯍꯧꯅꯕ ꯇꯧꯔꯁꯦ꯫ ꯑꯩ ꯄꯨꯂꯞ ꯇꯣꯏꯕꯗꯣ ꯍꯩꯅꯗꯦꯕ, ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯍꯥꯞꯀꯦ ꯇꯧꯅꯦꯕ, ꯋꯥꯔꯕ ꯇꯧ ꯂꯩꯔꯗꯤ꯫ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯅꯦꯕ, ꯑꯗꯣ ꯐ꯭ꯂꯣꯞ ꯆꯠꯈ꯭ꯔꯦ꯫ ꯈꯪꯍꯧꯕꯗꯤ ꯄꯥꯛ ꯍꯥꯎꯋꯦ꯫
ma'am, jadi 差不多了，mina，video 就下头先到这儿去，拜拜。